ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯅꯦꯝ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯀꯜꯂꯕ ꯃꯇꯝꯅꯤ꯫ ꯏꯔꯩꯃ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯥꯝꯈ꯭ꯔꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃꯕꯨ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯌꯨ ꯉꯥꯎꯃꯟꯕꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕ ꯃꯄꯨꯔꯣꯏꯕ ꯊꯧꯕꯗꯨ ꯅꯤꯁꯥ ꯍꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯤ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯕꯣ? ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯁꯨ ꯂꯩꯒꯅꯤ ꯈꯪꯗꯦ꯫ ꯃꯁꯦ ꯂꯝꯆꯠ ꯂꯥꯏꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ꯫ ꯃꯉꯛꯁꯝꯁꯦ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯕꯁꯨ ꯆꯠꯇꯦ꯫ ꯑꯗꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯕ ꯉꯝꯃꯤ꯫ ꯊꯧꯕ ꯑꯩꯁꯤꯕꯨ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯁꯨꯃꯥꯡꯗꯁꯨ ꯂꯩꯇꯦꯅꯦ꯫ ꯑꯁꯤꯕꯨ ꯑꯩꯅ ꯉꯁꯥꯏ ꯍꯟꯖꯤꯜꯂꯛꯄꯗ ꯈꯔ ꯐꯨꯈꯤꯕꯗꯨꯅ ꯃꯄꯥꯝꯗꯒ ꯆꯠꯈ꯭ꯔꯕꯖꯥꯠꯂꯣ? ꯆꯠꯇ ꯆꯠꯂꯝꯃꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯀꯣ ꯁꯩꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯐꯤ ꯁꯨꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯗꯤ ꯃꯄꯥꯝꯗ ꯆꯠꯂꯝꯃꯅꯤꯅ ꯍꯥꯏꯔꯨꯔꯤ, ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯑꯁꯤꯗ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯔꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯤꯗꯤ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯍꯥꯏ ꯏꯔꯩꯃ, ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ? ꯅꯅꯥꯗꯨ ꯄꯪꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯇꯁꯦꯡꯅ ꯇꯥꯖꯍꯧꯗꯕꯅꯤ꯫ ꯇꯥꯔꯒꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯨꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯍꯩ ꯌꯥꯔꯦ, ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯏꯕꯦꯝꯃ ꯈꯨꯝꯕ ꯍꯩꯔꯤꯁꯦ꯫ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯅꯅꯥ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯕꯗꯤ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯅꯅꯥ ꯑꯗꯨ ꯈꯪꯇꯥ ꯇꯥꯔꯛꯀꯅꯤꯅꯦ꯫ ꯑꯗꯨꯕꯨꯅꯦ, ꯑꯩ ꯅꯨꯄꯤꯁꯦ ꯐꯨꯅꯤꯡꯗ꯭ꯔꯦ ꯐꯨꯃꯟꯗꯅ꯫ ꯑꯩꯅ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯅꯄꯥꯝꯗ ꯏꯔꯦꯟꯖꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯁꯦ ꯏꯀꯥꯏꯕ ꯈꯪꯗꯕꯒꯤ ꯂꯥꯏꯗꯨꯅ ꯁꯥꯔꯛꯄ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅꯒ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯊꯧꯔꯤ ꯌꯥꯟꯕ꯭ꯔꯥ ꯍꯨ ꯆꯥꯕ꯭ꯔꯥ ꯑꯃ ꯇꯧꯔꯒ ꯁꯤꯗꯣꯛꯈ꯭ꯔꯅꯤ꯫ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯕ ꯏꯔꯥꯜ ꯂꯪꯖꯈꯤꯕꯅꯅꯣ? ꯏꯃꯥꯒ ꯃꯈꯣꯏ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯁꯤꯕꯣ? ꯑꯣꯠꯄ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯖꯤꯟꯅꯕꯤꯕ꯫ ꯃꯁꯤꯕꯨ ꯅꯈꯣꯏꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅ? ꯑꯩꯅ ꯀꯌꯥꯝ ꯂꯥꯟꯈ꯭ꯔꯒꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ? ꯃꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯒꯗꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤ ꯒꯨꯟꯕꯨ ꯆꯦꯜꯂꯤꯒꯦ? ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯆꯍꯤ 6 ꯍꯦꯟꯖꯤꯜꯂꯛꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥ ꯑꯃꯠꯇꯁꯨ ꯐꯪꯗ꯭ꯔꯤ꯫ ꯃꯁꯤꯗꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯤꯒꯤꯅ ꯃꯆꯥ ꯃꯁꯨꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ, ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯃꯗꯨ ꯌꯦꯡꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏꯅꯣ? ꯅꯁꯛ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯆꯩꯅꯥꯄꯤ꯫ ꯑꯩꯅ ꯅꯪꯁꯦ ꯃꯈꯥ ꯇꯥꯅ ꯌꯨꯝꯗ ꯂꯩꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤꯅ ꯑꯗꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯃꯤ꯫ ꯅꯪꯅ ꯑꯗꯨꯝ ꯂꯩꯁꯤꯟꯗꯨꯅ ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯀꯗꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦꯅꯦ ꯅꯪ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯑꯩꯁꯨ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕꯁꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯗꯣ ꯇꯥꯕ ꯐꯪꯖꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯉꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯔꯝꯆꯠ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯤꯒꯤ ꯏꯃꯨꯡꯗ ꯌꯦꯡꯉꯨ, ꯃꯆꯥ ꯃꯁꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯀꯗꯥꯏꯅꯣ? ꯎꯍꯩ ꯄꯥꯟꯗꯕꯤ ꯎꯄꯥꯜ ꯑꯃ ꯑꯩꯅ ꯃꯁꯥ ꯃꯔꯦꯡ ꯐꯖꯩ ꯍꯥꯏꯅ ꯂꯧꯔꯨꯕꯒꯤ ꯗꯁꯥꯅꯤ꯫ ꯌꯥꯔꯦ, ꯋꯥꯁꯦ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯛꯑꯅꯨ꯫ ꯑꯩꯕꯨꯅꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯀꯗꯥꯏ ꯁꯦꯜ ꯄꯤꯔꯣ, ꯑꯩ ꯊꯕꯛ ꯆꯠꯂꯨꯒꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ꯫ ꯉꯔꯥꯡꯗ ꯏꯅꯦ ꯁꯈꯤꯅ ꯅꯪꯉꯣꯟꯗ ꯐꯤ ꯁꯥꯕꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯈꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯗ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗꯒ ꯑꯣꯏꯗꯕ ꯉꯥꯡꯖꯕ ꯁꯥꯏ꯫ ꯅꯪ ꯑꯩꯁꯦ ꯐꯖꯅꯗꯤ ꯎꯁꯤꯠꯇ꯭ꯔꯦꯅꯦꯀꯣ? ꯌꯥꯝꯅ ꯋꯥꯡꯉꯦꯕ ꯅꯪ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯍꯥꯠꯄꯤꯗꯅ ꯊꯝꯂꯤꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕꯅꯤ꯫ ꯀꯗꯥꯏ ꯁꯦꯜꯗꯨ ꯄꯤꯔꯣ, ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ꯫ ꯉꯁꯤ ꯅꯪꯅ ꯁꯨꯝ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤꯅꯦ ꯅꯪꯒꯤ ꯑꯐꯕꯁꯨ ꯑꯣꯏꯔꯣꯏ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ꯫
ngarang phigi pirakpa sel adudi imana loina laukrabani. Hek hairuraga imana lauki ima se sel thoktaba mira makuta sel watana paiba imani kari maramgidamakta nangodagi logodoini nangna sel adu nawa atopa amada pithokraga ima sida dainari natro ha makhoi pabo aduguma tabada nungaitaba wahai wata sizinabiganu aina tanjaba sel aigi khuta paiba phangba nate siki ama phawba isagi iranagi damakta lawzakhide imungi changliba mayam tawriba mayam ase aina tanba sel aduna tawba ngaktani nangi wasidi aikoise nangna loina thae sinine heminai nubi nangumna adumaina wa chawna ngangba yabra yum sida leiba phangli base narai buktu sabring bring yum masida leiningbagi nangna akhoina yana na bahona zabani madudi nang wayam na ngangingbra ha wayam ngangingbra ba sel do piro haradi ko piro dana makhoi pabo asengbani aina haijarise aingonda sel amta leitri o nang piraroi sina chong ai piningdabagi nati makhoi pabo tasingna sel do imana laukhibani pai nangna pidaba natro paiba horen aina hanjilakpada nang yumasida leiramlabadi nangi na thwaida mangadabani kham aina nangbu kayamuk yamna sathina phubage habada nang horen di yo na thwaya do kaninglabadi nasana khangna napamda chenjaram asumna yamna sauna thawbadu mayumdagi thokhirami khara chatlabagi matungda mama leihawga amuk thengnare mama bu ubada mahakna hairei ima sel khara piramu hai kadai dagi sel no laite nayuda adum thaklaga leirabasibu karibu kanagadawrige nasado soklaga nathibong narina do pattana sinanabani nangna hona zaribado nangna adumna tawraga mangjagadoi nang adugane nama ai khaktani kaisu leitabi minai nupi asigidamakta nayu thakchanduna nasana nasabu manghanna bo hona zariba mado afaba nate nang sibu asingba mini haigadro natraga apangbani haigadawribro as ima aingoda wayam ngangakanu aise aroibida I karaga thoreini namong nupina mana fangsaba selada imana lokhi hai adu sel piram hai ai khangde madugi chintibi tongambidubu kayada ngamlibano ne mado aine mana tanba seldo siki ama phawbo loksin jade aduga mana kadai dagi wari nu puthoga nganglakliba mayam dubo ma ngasidi nungaini dana leihawai gi iti khanghange bama hoi ima leihawgi itik le irang la leirang la khanang bo thokpado noi loi khangna hawro aigi dine seldo khara piro ibungo aina haise nang kari wina tage nangi na tu phajabi aduna aingonda sel amata pirakti haibani ko kayada machin thiri banu piro ne ma horen halaga nungaini ba adoima nangonda gi oirisu khara piram ibungo nangbu kaidauge yu thakpasida to ome adumaina tawraga pumnamak ase loinamak pharadro se nangi nupi se tanthokraga atopa nupi ama thiraba matam aduda madu khaktada afaba oirakadabani khangaba ima aisu loi khang phuba yaba phure chaiba yaba chai laudre hatokhigadabada ngai adu oiragana ko he halasu halaloiredana mana anam kalladi se seldo sida leire adugane nang horen kharangana hanjila yudo aroibida taptaba makhai ngauraga hanjilakpadudi tawganu ko imagani horen wari khara sanasi adunane nang yudo khara tamak thaklo hoima adoima namong nupido kharam da phuram mana selfie shu pidana piena haijaline ado ai amadi imabu usitaduna tawribani mawa atopa amada selado thaikraba khangdeima marol chumjuba phawba masamada laktana chingdaga phudaramoy ima tawge nangne nganna di halo ko mana kayam kuina khangduna leiba ngambano haibado ai yengebama asumna thawbusu mamadagi sel khara lauduna chatkre aduga mama lai hawadu sauna machinda kari no ngangang duna mayumda lagle kaya dangamliba tawmino bamado aina magi sel he lauthoi haibasi mawa sidaga tamthoktan natene mana tawribudubo adumna hairaga mase yamna tolabini karimata ngamjadrabini kaina uchaningliba kaiduro adumnaga tawraga aikhoi bungona mase nungsirakani kaina khanjariba jala madune hek torok thabak asimane afababu oigera phatababu oigera amatte hek nungsiba phawde asuk yamna thina phuba chaiba phawba tawba yawre otpa yaba otlaba sibawbada khangduna leiba ngamida othoklusu manung kankhre ko minai nupi kanadabi se nungaini ma ngasidi ai thik tawge laihaw aina saraklabadi ma
ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯍꯦꯛ ꯀꯥꯎꯊꯣꯛꯏꯅꯦ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯍꯥꯎ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯁꯧ ꯂꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯗꯒꯤ ꯀꯩꯗꯒꯤ ꯐꯧ ꯑꯗꯨ ꯄꯦꯛꯂꯒ ꯈꯔ ꯐꯧꯗꯣꯛꯑꯝꯃꯣ ꯍꯥꯏꯔꯝꯂꯒ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯤꯒꯤ ꯃꯤꯁꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦꯀꯣ꯫ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯒꯁꯦ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯀꯥꯏꯗꯨꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯍꯦ, ꯏꯔꯩꯃ, ꯃꯤꯅꯥꯏꯅꯨꯕꯤ, ꯅꯪ ꯀꯔꯤ ꯇꯧꯔꯤꯒꯦ ꯏꯃꯨꯡꯗꯨꯗ? ꯅꯊꯤꯕꯣꯡ ꯑꯗꯨ ꯆꯥꯔꯤꯔꯣ? ꯅꯠꯇ꯭ꯔꯒ ꯇꯨꯝꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯩꯃ, ꯇꯥꯗꯦꯅꯦ ꯃꯁꯤꯗꯤ꯫ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯏꯆꯨ ꯇꯥꯗꯕꯤꯁꯦ ꯇꯥꯗꯦꯅꯦ ꯁꯦ꯫ ꯍꯩ, ꯅꯪꯒꯤꯗꯨꯕꯨ ꯇꯥꯅ ꯈꯨꯝꯂꯣꯏ ꯍꯥꯏꯅ ꯈꯨꯝꯗ꯭ꯔꯤꯕꯔꯣ? ꯃꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯗꯨꯗ ꯏꯔꯩꯃ ꯌꯥꯝꯅ ꯇꯥꯍꯥ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯩ, ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯥ? ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯏꯃꯥ, ꯑꯩ ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯨꯕꯅꯤ꯫ ꯑꯦ, ꯉꯁꯥꯏ ꯑꯩꯅ ꯆꯠꯊꯣꯛꯂꯝꯗꯥꯏꯗꯒꯤ ꯁꯨꯒꯅꯤ ꯍꯥꯏꯅ ꯇꯧꯍꯧꯕ ꯐꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯕ ꯂꯣꯏꯔꯝꯗ꯭ꯔꯤꯕ ꯋꯥ ꯑꯣꯏꯔꯦ꯫ ꯅꯪ ꯉꯁꯥꯏ ꯃꯈꯩ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ? ꯅꯋꯥ ꯎꯅꯕ ꯆꯠꯂꯨꯕ꯭ꯔꯥꯅꯦꯍꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ? ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯆꯠꯆꯗꯦ꯫ ꯐꯤꯁꯦ ꯌꯥꯝꯃꯟꯈꯤꯕꯅ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯌꯥꯝ ꯌꯥꯝꯕ ꯐꯤꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯑꯩꯈꯣꯏꯗꯤꯅꯦ, ꯏꯆꯥ ꯑꯄꯤꯛꯄꯗꯣ ꯄꯣꯗꯅ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯐꯤꯌꯥꯝ ꯑꯃ ꯅꯨꯡꯇꯤꯒꯤ ꯁꯨꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯨꯠ ꯂꯥꯎꯕ ꯐꯤ ꯑꯃꯅꯤ ꯁꯨꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯣꯟꯅꯍꯟꯒꯦ ꯀꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯗꯣ꯫ ꯍꯣ, ꯍꯩꯔꯦꯗꯀꯣ ꯊꯕꯛ ꯂꯩꯊꯣꯛꯄꯗꯤ ꯏꯕꯦꯝꯃ꯫ ꯅꯪ ꯑꯩꯅꯅꯦ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯀꯔꯤ ꯇꯧ ꯍꯥꯏꯔꯝꯃꯤ? ꯀꯔꯤ ꯁꯤꯟꯅꯔꯝꯒꯦ ꯍꯥ? ꯀꯔꯤ ꯇꯧ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯒꯨꯝꯕꯅ ꯉꯥꯡꯕ ꯋꯥꯗꯤ ꯏꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯣ? ꯏꯃꯥ, ꯅꯃꯧꯅ ꯑꯗꯨꯒꯨꯝꯕ ꯈꯟꯖꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯈꯜꯂꯨꯕꯅ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯨꯒꯗꯕꯁꯨ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯁꯨꯔꯒ ꯐꯧ ꯑꯗꯨ ꯐꯧꯒꯦ ꯍꯥꯏꯅ ꯅꯤꯡꯖꯕꯅꯤ꯫ ꯐꯧꯗꯨ ꯐꯧꯗꯨꯅ ꯊꯅꯝꯂꯒ ꯐꯤꯔꯣꯜ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯗꯤ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝꯅ ꯐꯧꯁꯤꯡꯗꯣ ꯆꯥꯊꯣꯛꯈꯤꯅꯤ ꯈꯟꯗꯨꯅ ꯁꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯟꯕꯅꯦ ꯏꯃꯥ꯫ ꯍꯩꯔꯦꯗꯀꯣ ꯍꯩꯅꯨ ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅ ꯍꯩꯁꯤꯡꯅ ꯌꯥꯝꯅ ꯃꯇꯧ ꯃꯥꯟꯅ ꯑꯐꯕ ꯁꯥꯗꯅꯒ ꯉꯥꯡꯉꯤꯅꯦ꯫ ꯐꯤꯔꯣꯜꯗꯨꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯐꯧ ꯑꯗꯣ ꯐꯧꯗꯣꯛꯂꯒ ꯁꯨꯗ꯭ꯔꯕꯗꯤꯅꯦ, ꯅꯊꯤꯕꯣꯡ ꯆꯥꯔꯤꯕꯗꯣ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ? ꯅꯪꯒꯤ ꯅꯃꯥ ꯁꯣꯟꯗꯝ ꯅꯥꯟꯗꯝꯕꯤ ꯑꯗꯨꯒ ꯅꯄꯥ ꯑꯁꯤꯕ ꯑꯗꯨꯒꯅ ꯆꯦꯡ ꯆꯥꯛ ꯊꯤꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯕꯨ ꯐꯅ ꯊꯤꯅ ꯍꯥꯏꯕꯤꯌꯨ, ꯐꯨꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯒꯤ ꯏꯃꯥꯒ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯒꯗꯤ ꯄꯟꯗꯨꯅ ꯉꯥꯡꯕꯤꯒꯅꯨ꯫ ꯍꯤꯔꯝꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤꯗꯨꯕꯨ ꯅꯃꯥ ꯅꯄꯥ ꯄꯜꯂꯦ ꯀꯥꯏꯅ ꯁꯥꯎꯅꯤꯡꯂꯤꯕ ꯀꯥꯏꯗꯨꯔꯣ? ꯍꯣ, ꯄꯜꯂꯦ꯫ ꯅꯣꯏꯒꯤ ꯅꯄꯥ ꯑꯁꯤꯕꯗꯣ ꯅꯃꯥ ꯁꯣꯟꯗꯝ ꯅꯥꯟꯗꯝꯕꯤꯗꯣ ꯄꯜꯂꯦ꯫ ꯑꯩꯗꯤ ꯄꯜꯂꯦ꯫ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯏꯔꯩꯃ ꯎꯄꯥꯏꯗꯤ ꯂꯩꯇꯦ, ꯃꯅꯦꯝꯒ ꯄꯥꯅꯕꯁꯨ ꯉꯝꯗ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯍꯥꯎ ꯃꯍꯥꯛꯅ ꯉꯝꯂꯕꯅꯤ ꯃꯇꯥꯒꯨꯝꯅ ꯍꯦꯟꯅ ꯃꯃꯧꯕꯨ ꯆꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ, ꯁ꯭ꯋꯥꯏꯗꯒ ꯀꯞꯁꯤꯜ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ꯫ ꯀꯞꯀꯦ ꯍꯥꯏꯔꯒꯅꯅꯦ, ꯅꯣꯏꯒꯤ ꯅꯄꯥꯝꯗꯣ ꯑꯗꯨꯗ ꯆꯠꯂꯒ ꯀꯞꯄꯨꯆꯣ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗꯅꯦ ꯏꯕꯦꯝꯃ, ꯅꯪ ꯑꯃ ꯂꯩꯕꯒꯤ ꯏꯃꯨꯡ ꯑꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯊꯣꯛꯂꯕꯅꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯅꯅꯦ ꯋꯥ ꯉꯥꯡꯂꯛꯄꯗ ꯑꯩꯈꯣꯏꯁꯦ ꯏꯃꯥꯌꯦꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯏꯁꯨ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗꯕ ꯅꯊꯤꯕꯣꯡ ꯑꯗꯨ ꯊꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯁꯦ ꯆꯦꯡ ꯆꯥꯛ ꯌꯥꯝꯅ ꯄꯥꯝꯃꯨꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ꯫ ꯍꯣ ꯏꯕꯦꯝꯃ, ꯁꯛ ꯐꯖꯕꯤ, ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯃꯟꯗꯕꯗꯒꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯅꯪꯁꯦ ꯎꯕꯗ ꯏꯀꯥꯏꯔꯦꯅꯦꯍꯦ꯫ ꯑꯗꯨꯒ ꯉꯥꯏꯈꯣ, ꯅꯪꯅ ꯇꯥꯟꯕ ꯁꯦꯜ ꯂꯣꯏꯅꯃꯛ ꯑꯩꯅ ꯄꯥꯏꯁꯤꯜꯂꯤ, ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯇꯧꯖꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯏꯕꯨꯡꯉꯣꯗ ꯇꯝꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯁꯦ ꯐꯠꯇꯅ ꯎꯍꯟꯒꯦ ꯁꯤꯅꯤꯅꯦ? ꯍꯩ, ꯅꯊꯤꯕꯣꯡ ꯊꯥꯛꯂꯤꯕ ꯌꯨꯝ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯕꯗꯣ ꯀꯅꯥꯒꯤ ꯃꯄꯥꯜꯅꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯈꯨꯕꯥꯛ ꯃꯨꯛ ꯄꯥꯛꯄ ꯐꯤ ꯑꯃ ꯑꯅꯤ ꯌꯣꯟꯕꯒꯤ ꯁꯦꯜ ꯈꯖꯤꯛꯈꯛ ꯅꯪꯅ puthokjaraga wase yamna chawna ngangnamliba oirine nangdi nangna loina palone imungse ha nangna loina akhoi thakle kaido haininglibani ne nangi do ireima kaisu khumde adum kaptuna leiri lehauna amuk makhata na hairei khumbune na chindo kapsil lausina dana amuk tawraga leirege hairibro ima aina kayamuk yamna lanba iralang jakhrage ima hoina ibo asuk yamna tathibiri sibo aina ngasi phawba ima hoina yaningdaba kari thabak tawkhrabage hai nachindo onkhalaga khumakano nasagi narala do
Nasana khangna nara leitaba sadana tawganu nang sibu kaidogi ibema yumse thadokduna amuktadi chapikru kaidobage akhoi ba sugamna otpa pamliba sibu karigino haibanida mase ayam pendeda mamayasda khopaksina onondana thagida he ase haiduna laihauna ireima bu yamna thina phubirami matam khara amasu haukhre hojiksu ireima mapuroiba amadi manem anigi miwot minaya se adum khangduna lairi mapamda hanbadi mahak pamlamde mayum palurabi nupi amana mapamda halakpa haibasi phajaba thabak nattabanina mahak warabasu wana siba ngaiduna leibada tarami nongmagi numitni ireima bu pokpa mama ibema sakhi machanupi bu udaba kuire haiduna laklami matam aduda laihaudi sumang matola duda famduna lairami sakhina hairei ibema laihau ai laiye haima kanano sina mafi marol ni chakni bi oira maline angau birasu khangdi hai noida habna ba cheng chaka leite chakro ibema karino ne nangi wangang adudi aisina maunupi ireima bu pokliba mama sakhin leite laire haiduna adumak hekta haibadudi nangido yamna usit mande haima inama nangoire aidi khawdune phiroladuni chakni bi bu malure dana o kari leirage akoida laisibo kari wat haurage hai nangi wado henmali nakhoidagi ngasi phawba cheng khuya ama phawba niraga charadri ichanupi na mayum panduna leiba yumni khalaga lakpani nate nangna adukna khawpungna nganglibadubo nangbo maharani ibemaro naral kayam paibagino nangna pungja sajaribadubo nangna paijariba naral adudine lairaba aina ikutta siki ama ani khak paijaba asina hena magul leiba heli haibado nang khangjawni he ha hayo mi se sengba haibadi yadabani ho inama nachanupi kanadabi se inamana laklingai da pubikro aikhoina tanbadadi inamagi maidado lawbagira khangde ikaiba khangdaduna chatlo haiba yadre aduna ngasidi amta pubikho ma ama leisinbanane ichanupa ase angawba haibadu oihandawre nupi atopa ama pusilakadabasu mahakna banda ondana leire kari ichabu khoina karisu leitana adumaina khanba yabro nasamakna hanjin laklaga imau oizarage haina haijabadagi aina ichabu thajakhibani aduga is haujikna karisu leitabi amagumna ngangliba karigino ichado maraibak thire haiba aisu khangi adubu madu pumnama aigi icha asida taisinbadi yaro mama ai leiringaida ichagi tubum nama sokpa yara nangsu haigatliba nangak ado ngasidi ichagi lairaba mama aina haitha hanba tare is ha hayo sondam nadabi nangna aingoda kari toba ngamgadoriba phubige hairibra law phuru lawo chaitek watek manbi nangbu se khutpiga khudombiga dangna pairaga pet launa thekela hera mi usitaba saradan chaitek manbi aigi itik ngasidi khanghanba tare dana nangso asi haiduna sakhi saptra maga loinana hekta paiduna leihaugi mamai apakpa dondo lawba aduda khupangna onduna thakre aduga masamadu su khudang yelaga hekta haidatlami aduga sakhina sauna hairei khangbra chaitek manbi aigi itik igolasi khanglaba natro ha he chuhi tan manbi oima ai sire ayo ai sire asigi chaitek manbi se kai hada mapanga kalibano ne se hai thadoni he koka se lungthek thekre wane lekai mi hale minoibo mana adumna lawrakpadu taraduna ireima su chenthораklami adugadi mama sakhina manembu yamna sathina phuduna leiramba adu mama bu khamjili ima kaino doidubo se thado se sinaba dariba ima amda thado obase hai nang tumi layo mi sunataba sasi bu phuraga karigi nangna minusi utkadoribana ase ngasidi aigi itik chapchana khanghangi ima yaribase lekai wathuk oinaba dariba amda thado oba ima nachagisu khara khanbiu kaidorage ima sakhi haujiktada leihaubu thadorai aduga machanupi khudang adu tap launa paiduna hairei hai noroki komasida hingchaya tambasing asigi marak asida asukwana na hamakai khangduna leiriba karigino ichagi damak nama ai leirini he pumnamak imana mayok yagani hera mama ai leiringida ichagi tubum nama sokadaba mi amata ngasigi taibang asida khongul taraj law chasila mafam asida
ꯏꯆꯥꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯣ, ꯅꯍꯥꯟ ꯃꯈꯩ ꯏꯆꯥꯅ ꯀꯌꯥꯗ ꯋꯥꯅ ꯈꯪꯂꯝꯒꯗꯕ꯫ ꯅꯃꯥ ꯑꯩꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯅꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯂꯨꯗꯕꯅꯤ꯫ ꯏꯆꯥꯗꯤ ꯃꯩꯁꯥ ꯊꯛꯇ ꯉꯧꯗꯨꯅ ꯂꯩꯔꯝꯂꯦꯗꯀꯣ꯫ ꯏꯃꯥꯒꯤ ꯏꯔꯩꯃ, ꯋꯥꯒꯅꯨ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯥꯛꯂꯤ꯫ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯀꯤꯔꯤꯕꯅꯣ? ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯂꯥꯎ, ꯏꯃꯥꯒ ꯆꯠꯁꯤ ꯂꯥꯎ꯫ ꯏꯔꯩꯃ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ, ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯂꯩꯍꯥꯎ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ, ꯃꯉꯛ ꯑꯗꯨ ꯂꯣꯡꯊꯦꯛ ꯊꯦꯛꯈꯤꯕꯅ ꯂꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯅꯥꯍꯦ ꯅꯥꯍꯩꯔꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯩ ꯁꯤꯔꯦꯗꯀꯣ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯁꯣꯟꯗꯝ ꯅꯥꯟꯗꯝꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯨꯏ, ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯃꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯅꯦ꯫ ꯑꯩꯕꯨ ꯂꯦꯡꯕ ꯑꯣꯠꯄꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ꯫ ꯃꯥꯕꯨ ꯍꯜꯂꯛꯂꯒ ꯐꯃꯨꯡ ꯐꯥꯎꯕꯗꯪ ꯊꯥꯡꯖꯤꯜꯍꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯀꯣ꯫ ꯑꯁ, ꯍꯣꯏꯃ, ꯅꯆꯥꯁꯤꯡ ꯑꯁꯤꯗꯤ ꯆꯩꯇꯦꯛ ꯃꯥꯟꯕꯤ ꯑꯃꯅ ꯊꯤꯅ ꯐꯨꯗꯠꯂꯝꯃꯦ꯫ ꯑꯩꯅ ꯀꯜꯂꯤꯁꯤꯗꯤ ꯆꯤꯟꯗ ꯃꯉꯥꯏ꯫ ꯏꯃꯥ, ꯈꯨꯠꯇꯤ ꯀꯜꯂꯝꯗ꯭ꯔꯦ, ꯆꯤꯟꯗ ꯀꯜꯂꯝꯃꯦ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯊꯧꯕꯗꯨ ꯌꯨ ꯈꯔ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯗ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦꯕ? ꯍꯥꯏ, ꯏꯔꯩꯃ! ꯏꯔꯩꯃ! ꯍꯥꯏ, ꯂꯩꯁꯨ ꯂꯩꯇꯕ ꯃꯤꯗꯨꯕꯨ ꯀꯧꯔꯒ ꯀꯅꯥꯅꯕꯨ ꯈꯨꯝꯂꯛꯀꯗꯧꯔꯤꯕꯅꯣ? ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅꯅꯦ ꯃꯌꯨꯝꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯆꯠꯈ꯭ꯔꯦꯕ? ꯐꯔꯦꯗ, ꯋꯥꯏ ꯄꯨꯡꯁꯪ ꯍꯦꯛ ꯁꯪꯉꯅꯤ ꯉꯁꯤꯗꯒꯤ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯤ ꯑꯗꯣ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯒ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯀꯞꯂꯝꯃꯤꯗꯨꯕꯣ? ꯅꯠꯇꯦ, ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯔꯤꯔꯕ ꯏꯃꯥꯒꯤꯗꯨꯕꯣ? ꯍꯥꯏ, ꯅꯪꯀꯣ, ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛ ꯑꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯅ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯇꯧꯁꯟꯅꯒꯗꯧꯔꯤꯕ? ꯍꯥ? ꯏꯊꯧ ꯁꯪꯖꯗꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯇꯧꯉꯝꯕꯤꯗꯣ, ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯩꯁꯦ ꯈꯨꯄꯥꯛꯅꯕꯨ ꯊꯥꯕꯋꯣ, ꯁꯝꯕꯨ ꯐꯣꯏꯕꯋꯣ, ꯂꯣꯡꯊꯦꯛꯄꯨ ꯊꯦꯛꯄꯋꯣ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯒ ꯊꯅꯝꯂꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯁꯥꯁꯦ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯈꯪꯉꯕ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯛ ꯌꯥꯝꯅ ꯃꯌꯥꯡ ꯀꯪꯕꯤ, ꯑꯁꯣꯟꯕꯤ, ꯍꯅꯨꯕꯤ ꯑꯗꯨꯅꯕꯨ ꯀꯔꯝ ꯍꯥꯏꯅ ꯏꯃꯥꯕꯨ ꯐꯨꯔꯝꯃꯤꯕ? ꯊꯥꯖꯗꯦꯗ꯫ ꯍꯥꯏ, ꯊꯥꯖꯕ ꯊꯥꯖꯗꯕ ꯐꯨꯔꯝꯂꯦ ꯍꯥꯏꯔꯗꯤ ꯐꯨꯔꯝꯃꯦ꯫ ꯑꯩꯁꯨ ꯏꯁꯥ ꯑꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯁꯦ, ꯑꯩ ꯀꯥ ꯐꯥꯎꯕꯗ ꯑꯃꯨꯛꯇ ꯁꯝꯗꯨꯅ ꯄꯨꯁꯤꯜꯂꯨ ꯂꯥꯎ꯫ ꯏꯁꯥꯁꯦ ꯍꯥꯏꯕ ꯍꯨꯝꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ꯫ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥꯒꯤ ꯅꯃꯧ ꯅꯨꯄꯤ ꯐꯖꯕꯤ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯔꯛꯑꯒ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯍꯜꯂꯗꯣꯏꯅꯤ꯫ ꯍꯟꯗꯛꯇꯤꯅꯦ ꯅꯨꯄꯤꯗꯣ ꯃꯨꯟꯅ ꯌꯦꯡꯉꯒ ꯄꯨꯔꯛꯑꯣ꯫ ꯏꯁꯨ ꯄꯤꯕ ꯉꯝꯂꯣꯏꯗꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯕꯗꯤꯅꯦ, ꯏꯃꯥꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕ ꯃꯥꯒ ꯈꯪꯅꯖꯕꯤ ꯂꯩꯁꯥꯕꯤ ꯂꯦꯝꯕꯤꯒ ꯎꯅꯔꯤ꯫ ꯊꯧꯕꯅ ꯍꯥꯏꯔꯛꯏ, ꯂꯦꯝꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯆꯦꯜꯂꯁꯤ꯫ ꯏꯃꯥꯁꯨ ꯉꯔꯥꯡ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯐꯨꯗꯔꯝꯕꯗꯒꯤ ꯅꯥꯇꯩ ꯆꯥꯍꯧꯗ꯭ꯔꯦ꯫ ꯍꯥ? ꯀꯔꯤ? ꯏꯃꯥꯗꯕꯨ ꯐꯨꯔꯝꯃꯦ ꯍꯥꯏꯕ? ꯍꯦꯔꯥ, ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗꯣ ꯀꯗꯥꯏꯗꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ, ꯑꯩ ꯆꯠꯂꯒ ꯊꯤꯛ ꯇꯧꯔꯨꯒꯦ꯫ ꯌꯥꯔꯦꯁꯦ, ꯊꯤꯛꯀ ꯑꯝꯇ ꯇꯧꯕꯤꯔꯨꯔꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯂꯤꯁꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ, ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯝꯂꯤꯁꯤꯁꯨ ꯅꯪ ꯂꯥꯛꯂꯒ ꯏꯃꯥꯕꯨ ꯁꯦꯕꯥ ꯇꯧꯕꯤꯕ, ꯃꯁꯤꯅꯤ꯫ ꯆꯦꯟꯕꯕꯨꯗꯤ ꯆꯦꯜꯂꯁꯦ, ꯑꯗꯣ ꯉꯁꯤꯗꯤ ꯅꯠꯇꯦ, ꯍꯌꯦꯡ ꯑꯣꯏꯅ ꯆꯦꯟꯁꯤ꯫ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒ ꯄꯨꯟꯅ ꯑꯝꯇ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯈꯤꯒꯦꯕ, ꯑꯗꯨꯒꯅꯦ ꯍꯌꯦꯡꯗꯣ ꯆꯦꯜꯂꯁꯤ꯫ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯗꯔ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯁ, ꯀꯩꯒꯤ ꯀꯗꯔ ꯇꯧꯗꯣꯏꯅꯣ? ꯅꯪꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯈꯪꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ, ꯑꯩꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯅꯪꯁꯦ ꯌꯨꯝꯗ ꯄꯨꯅꯤꯡꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨ ꯐꯔꯦ, ꯍꯌꯦꯡꯗꯣ ꯁꯣꯏꯔꯅꯨꯀꯣ꯫ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯊꯦꯡꯅꯔꯁꯦ, ꯁꯣꯏꯅꯔꯔꯣꯏꯁꯤꯀꯣ? ꯁꯣꯏꯔꯣꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯦꯝꯕꯤ ꯂꯣꯟꯅ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯃꯍꯥꯛꯀ ꯂꯣꯟꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯈꯥꯕꯒ ꯎꯅꯔꯝꯃꯤ꯫ ꯈꯥꯕꯅ ꯍꯥꯏꯔꯛꯏ, ꯀꯔꯤ? ꯊꯧꯕꯅ ꯍꯌꯦꯡ ꯆꯦꯜꯂꯁꯦꯅ ꯍꯥꯏꯔꯛꯑꯦꯕ? ꯑꯗꯨꯗꯤ ꯇꯥꯟꯁꯤ ꯆꯞ ꯆꯥꯔꯦꯅꯦꯀꯣ꯫ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎ ꯄꯨꯔꯤꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯊꯧꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯃꯔꯥꯏꯅ ꯈꯟꯖꯈ꯭ꯔꯅꯤ꯫
ꯑꯗꯨ ꯂꯦꯝꯕꯤ, ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯥꯎꯅꯒꯨꯝꯁꯤ꯫ ꯊꯧꯕꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯍꯥꯠꯇꯨꯅ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯅꯪꯒꯤ ꯃꯤꯡꯗ ꯄꯥꯟꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯪ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯅꯪꯅ ꯊꯦꯝꯅꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯜ ꯑꯊꯨꯞ ꯑꯗꯨꯒ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯅꯍꯥꯛꯅ ꯍꯩꯁꯤꯡꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯩꯗꯣꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯅꯥꯊꯩꯔꯛꯂꯕ ꯑꯩꯒꯤ ꯑꯁꯥꯎꯕꯅ ꯅꯪꯕꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯪ꯫ ꯑꯁ ꯍꯣꯏ ꯕꯥ, ꯑꯩꯁꯦ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯋꯥꯔꯣ? ꯅꯪꯅ ꯍꯥꯏꯕꯇ ꯌꯥꯗꯨꯅ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ? ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯐꯅꯕ ꯅꯠꯇ꯭ꯔꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯥꯕ? ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪ꯫ ꯑꯗꯨꯗ ꯅꯈꯣꯏ ꯅꯨꯄꯤꯁꯦ ꯁꯦꯜꯕꯨ ꯎꯔꯗꯤ ꯍꯦꯛꯇ ꯄꯪꯊꯈꯤ꯫ ꯑꯗꯨꯅ ꯊꯧꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯃꯈꯣꯏꯅꯗꯤ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯅꯪꯁꯨ ꯄꯪꯊꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯐꯔꯦ, ꯅꯪꯁꯨ ꯆꯪꯈ꯭ꯔꯣ꯫ ꯑꯍꯤꯡꯒ ꯑꯣꯏꯕꯒ ꯃꯤꯅ ꯎꯔꯒ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯎꯅꯁꯤ꯫ ꯍꯣꯏ ꯇꯥꯈꯥꯕ, ꯑꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ꯫ ꯑꯩꯁꯦ ꯅꯪꯒꯤꯅꯤ꯫ ꯅꯪ ꯁꯤꯃꯇꯪꯗꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕ ꯑꯃꯗꯤ ꯂꯦꯝꯕꯤ ꯑꯅꯤꯁꯨ ꯆꯦꯜꯂꯗꯨꯅ ꯀꯩꯅꯥ ꯀꯠꯂꯝꯃꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯗ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯏꯟꯊꯣꯔꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯊꯧꯕ ꯑꯃꯗꯤ ꯂꯩꯍꯥꯎꯗꯤ ꯂꯦꯝꯕꯤꯅ ꯄꯣꯛꯂꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯈꯥꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯃꯃꯧꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ, ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯖꯕ, ꯃꯆꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯥꯕꯒ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯅꯈꯤꯕ ꯂꯥꯂꯣꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯧꯕ ꯑꯃꯗꯤ ꯃꯅꯦꯝ ꯑꯅꯤꯕꯨ ꯃꯤꯅꯝꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯈꯥꯕꯗꯨ ꯂꯦꯝꯕꯤꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯐꯥꯎꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯗꯣꯔꯛꯇꯕ ꯑꯗꯨꯒ ꯃꯍꯥꯛꯀ ꯎꯅꯅꯕ ꯁꯤꯜꯂꯛꯇꯕ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯊꯧꯕꯅ ꯆꯠꯊꯣꯛꯈꯤꯕ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇꯃꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯧꯔꯛꯏ꯫ ꯂꯦꯝꯕꯤ, ꯂꯦꯝꯕꯤ! ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯅꯪꯗꯤ? ꯏꯅꯦ, ꯑꯩꯁꯦ ꯂꯦꯝꯕꯤꯒꯤ ꯃꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗꯣ ꯏꯃꯥꯕꯣꯛꯀ ꯏꯄꯟꯗꯧꯒꯅ ꯁꯥꯎꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯦꯛꯇ ꯏꯟꯊꯣꯛꯄꯤꯔꯒ ꯊꯝꯃꯤ꯫ ꯑꯗꯣ ꯃꯕꯨꯡꯉꯩꯅꯗꯤ ꯊꯋꯥꯏꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯗꯨꯅ ꯏꯆꯟꯕꯨ ꯀꯔꯝ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯕ ꯂꯥꯛꯄꯅꯤ꯫ ꯍꯩꯃꯥ, ꯑꯩꯈꯣꯏ ꯃꯧꯒꯤ ꯃꯕꯨꯡ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯗꯤ ꯈꯪꯗꯗꯨꯅ ꯍꯪꯕꯅꯤꯀꯣ, ꯁꯥꯎꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ꯫ ꯏꯅꯦꯅꯦ ꯃꯧ ꯑꯗꯨ ꯀꯧꯊꯣꯔꯛꯀꯦ꯫ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯌꯥꯅꯤꯅꯦ꯫ ꯑꯗꯨꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ, ꯏꯅꯦ ꯀꯧꯊꯣꯛꯄꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯏꯔꯨꯖꯍꯧꯔꯤ꯫ ꯂꯦꯝꯕꯤꯕꯨ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯗꯤ ꯈꯥꯕꯕꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯈꯥꯕ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯅꯣ, ꯑꯩꯁꯦ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯩ ꯎꯔꯒ ꯍꯔꯥꯎꯔꯝꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯎꯔꯒ ꯃꯤꯄꯥꯏꯕ ꯐꯥꯎꯔꯕꯣ? ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯍꯥ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯒꯗꯕꯗꯨ ꯐꯥꯎꯕꯗ ꯀꯠꯊꯣꯛꯂꯒ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯪꯕꯨ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯖꯤꯟꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯂꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯅꯪꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯪꯗꯤ ꯑꯗꯨꯝ ꯂꯩꯒꯦꯁꯨ ꯂꯩꯖꯍꯧ꯫ ꯑꯩꯒꯤ ꯏꯆꯥꯗꯨ ꯄꯤꯔꯛꯑꯣ, ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯇꯥꯈꯥꯕ, ꯋꯥꯗꯨ ꯀꯟꯅ ꯉꯥꯡꯒꯅꯨ, ꯏꯃꯥ ꯇꯥꯈꯤꯅꯤ꯫ ꯑꯩꯁꯨ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯉꯝꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯌꯥꯔꯦ ꯆꯠꯂꯣ, ꯑꯩ ꯍꯌꯦꯡꯗꯨ ꯊꯣꯔꯛꯀꯦ꯫ ꯑꯗꯨꯒ ꯋꯥꯗꯣ ꯐꯖꯅ ꯃꯦꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯩꯍꯥꯎ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯦ, ꯀꯩꯅꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯅꯈ꯭ꯔꯤꯕꯗꯣ? ꯂꯦꯝꯕꯤ, ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ? ꯍꯥ? ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ? ꯑꯗꯨꯒ ꯀꯔꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ? ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤ ꯀꯔꯤꯅꯣ? ꯐꯩ, ꯅꯈꯣꯏ ꯑꯅꯤ ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯂꯥꯎꯒꯦ ꯈꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯥꯕꯅ ꯂꯩꯍꯥꯎꯒꯤ ꯃꯈꯣꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯅ ꯈꯥꯕꯕꯨ ꯈꯥꯝꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯂꯩꯍꯥꯎ ꯑꯗꯨ ꯁꯣꯔ ꯐꯨꯡꯀꯠꯂꯛꯄꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯊꯥꯒꯗꯧꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯊꯧꯕꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯇꯟꯖꯥ ꯑꯣꯏꯕꯅ ꯃꯥꯡꯒꯣꯜꯗ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯥꯕꯒ ꯃꯍꯥꯛꯀ ꯐꯨꯅꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯔꯤꯡꯆꯜ ꯈꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯈꯥꯕꯕꯨ ꯂꯥꯏꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯤꯅ ꯇꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯅꯔꯛꯄꯗꯒꯤ ꯈꯥꯕꯗꯨ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ꯫
ꯊꯧꯕꯅ ꯑꯃꯨꯛ ꯇꯥꯟꯅꯗꯨꯅ ꯐꯥꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯐꯥꯔꯨꯅꯨ, ꯃꯤꯒꯤ ꯃꯆꯥꯅꯤ ꯑꯗꯣ, ꯃꯁꯥꯒꯤ ꯃꯆꯥ ꯂꯧꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯄꯥ ꯑꯃꯅ ꯃꯆꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯔꯒ ꯂꯩꯔꯒ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯃꯗꯣ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯦ ꯏꯕꯨꯡꯉꯣ꯫ ꯁꯦ ꯅꯪꯅ ꯂꯧꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤꯅꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ꯫ ꯂꯩꯁꯥꯅ ꯅꯥꯎꯐꯨꯔꯒ ꯅꯪꯒꯤ ꯃꯇꯨꯡꯗ ꯏꯜꯂꯛꯂꯤꯕ ꯅꯨꯄꯤꯅꯦ ꯑꯁꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗꯀꯣ ꯑꯩꯁꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ, ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ꯫ ꯊꯧꯕ ꯁꯥꯎꯅ ꯂꯦꯝꯕꯤꯕꯨ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯁꯦ? ꯍꯥꯏꯌꯣ, ꯃꯁꯤꯕꯨ ꯑꯆꯨꯝꯕꯔꯥ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯕꯤꯈꯣ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯁꯨꯛꯂꯛꯀꯅꯨ, ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇꯪ ꯎꯕ ꯐꯪꯖꯔꯕꯗꯤ ꯈꯟꯅ ꯉꯥꯎꯆꯠꯅꯔꯕ ꯑꯩꯕꯨ ꯅꯪꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯔꯒ ꯂꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯕ? ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯔꯩꯃ ꯑꯗꯣ ꯅꯪꯒꯨꯝꯅꯗꯤ ꯇꯧꯗꯦ꯫ ꯃꯆꯥ ꯌꯥꯎꯗꯕꯤꯗꯣ ꯃꯥꯒꯤꯁꯨ ꯃꯔꯥꯜ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯅ ꯑꯩꯅ ꯑꯣꯠꯄꯤꯈꯤ꯫ ꯑꯩꯅ ꯀꯌꯥ ꯌꯥꯝꯅ ꯃꯥꯕꯨ ꯊꯤꯅ ꯇꯧꯕꯤꯈꯤ, ꯑꯗꯨꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯉꯣꯟꯗ ꯑꯩꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯈꯤꯕ꯫ ꯑꯩꯁꯦ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯁꯛ ꯑꯗꯨ ꯎꯠꯂꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛ ꯑꯃꯨꯛ ꯍꯦꯛ ꯎꯠꯂꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯉꯝꯂꯛꯀꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯧꯕꯒ ꯂꯦꯝꯕꯤꯒꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯒ ꯈꯥꯕꯒꯤ ꯃꯄꯥ ꯃꯆꯥꯗꯤ ꯑꯗꯨꯃꯛ ꯃꯤꯔꯣꯠ ꯑꯣꯏꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯐꯪꯉꯤ ꯆꯪꯍꯟꯕꯤꯗ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯈꯤ꯫ ꯂꯩꯍꯥꯎ ꯑꯃꯗꯤ ꯊꯧꯕ ꯏꯔꯩꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯃꯔꯥꯜ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯍꯤꯡꯅꯅꯕ ꯋꯥꯐꯝꯁꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯏꯔꯩꯃꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯈꯤꯒ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯈꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯂꯟ ꯊꯨꯝ ꯁꯦꯜ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯗꯨ ꯐꯪꯗꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ꯫